Imphal West District ki SIR pangthokpada aran ahui yaukibasing adu lakliba August mari phawbagi manungda ERO natraga BLO singa tanaraga Shemdokpiyu haina Imphal West District ki DC Mayang Lambam Rajkumar na khangalakli ngasi Imphal West District ki DC office ta leiba conference hall da ERO political party amadi club ki mihut kaya yauna pangthokpa pawgi mifam amada wafam masi mahakna phongdokhibani pawgi mifam aduda Mayang Lambam Rajkumar na hai District asigi oina SIR gi thabak sing kanglon kaidana changsilakli District asidagi yum hongkiba masa leitaba sikhina kiba amadi duplicate yauramba kayana maram oiraga draft electoral roll fongdringaida leiramba elector lakh ahum lising marifutara dagi lakh ahum ga lising humfutara humdoida hantarakhi draft electoral roll da yauriba elector lakh ahum ga lising humfutara humdoi asigi manungda Mapping tawbada link sagatpa waba sing ERO singna hakthengna wari sabagi thabak chathaduna mapping tawnaba honari kumja lising ani kun mangagi SIR list ta yauriba elector singi yumnak yaudaba maming matha soiba kaya asi aroiba oina semdokani masida BLO singna isa isagi yumda lakpa matamda ningthina tanaminaduna aran ahui pumnamak semdokpiyu district asigi IDP oina laikhraba singi oina CEO gi khuthangda elector lising amaga chatruk marifu marigi form thakre masigi manungda haujik phawbada form chamri humphutara pikhalakle makha tana warhoriba singi oina mari leinaba singna angamba mating pangli haujik phawbada claim amadi objection ga mari leinana appropriate form thazillakpada form 6 ki oina lising ahumga taramanga form 7 gi oina nimphu humdoi amadi form 8 ki oina lising ahumga chaunga supna taruk phangle form sing asi digitize tawraga makha taba thabak sing paikhatlagani BLO singna lakpada miyamna isa isagi form da meliba khudingmak ningthina check tawbiyu amadi soiramba thoklabasu lakliba August mari phawbagi manungda semdokpiyu haina mahangna phongdokhi yam strict instruction sulai sigi matanga duga online dani anamba object birth certificate PDC adna hana manually piramba phawba record number plus check tawragani but online da convert tawge harap leitar gasu yam strict oi system ne ado ngai raga leibagi habit amal leiri e sahi se taruk tagena nipan phawda class 1 ka ba yare hebtu badna nipan kidan helaga kahan bagi wakil orang sum lai bani na birth certificate tantuk tan lai Aadhaar su kapre makata ba document su logo tre ma pada housing ta da sahi tare nipan bhag rakan sida birth certificate hangba lai khamja da bani na SDO SDC office ta chatle ado sahi lan gitar gadi anga ma si sahi lan gitar gadi birth order hai ba ma koina chu tawna honare birth order sina kari inquiry to ni si